ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯀꯩꯀꯩ ꯇꯧꯕ ꯍꯥꯏꯗꯣ ꯃꯌꯥꯝꯗ ꯁꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦ꯫ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ꯫ ꯑꯌꯨꯛꯀꯤ ꯅꯣꯡ ꯈꯨꯆꯨꯁꯤꯗꯤ ꯐꯖꯅ ꯍꯩꯊꯔꯦ ꯃꯌꯥꯝ꯫ ꯑꯁꯤꯗꯤ ꯆꯥꯛꯀꯨꯔꯥꯏ ꯎꯇꯤ ꯑꯣꯏꯅ ꯇꯧꯔꯅꯤ꯫ ꯅꯣꯡ ꯆꯨꯔꯕꯅꯤꯅ ꯆꯥꯛꯀꯨꯔꯥꯏ ꯎꯇꯤ ꯆꯥꯅꯤ꯫ ꯉꯁꯤꯒꯤ ꯑꯌꯨꯛꯀꯤ ꯆꯔꯥ ꯑꯅꯤꯁꯤꯅ ꯍꯋꯥꯏ ꯑꯃ ꯊꯣꯡꯉꯤ, ꯏꯔꯣꯟꯕ ꯑꯃꯒ ꯉꯥ ꯕꯖꯥꯁꯤꯅ ꯉꯥꯅꯝꯅꯤ꯫ ꯑꯌꯨꯛꯀꯤ ꯆꯔꯥꯅꯤ꯫ ꯑꯗꯣ ꯁꯤꯒꯤ ꯀꯥꯔꯣꯟꯁꯤ ꯌꯦꯡꯉꯨ ꯃꯌꯥꯝ, ꯐꯖꯗ꯭ꯔꯥ? ꯏꯄꯥꯝꯗꯒꯤ ꯄꯤꯔꯛꯄ ꯀꯥꯔꯣꯟꯅꯤ꯫ ꯑꯩꯅ ꯐꯖꯃꯟꯈꯤꯅ ꯃꯌꯥꯝꯗ ꯀꯥꯔꯣꯟꯁꯤ ꯌꯦꯡꯍꯜꯂꯤꯃꯤ꯫ ꯏꯄꯥꯝꯗꯒꯤ ꯄꯤꯔꯛꯄ ꯄꯣꯠꯀꯥꯏꯁꯦ ꯅꯨꯡꯁꯤꯀꯣ? ꯆꯥꯎꯕꯅꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯀꯥꯔꯣꯟꯁꯦ꯫ ꯑꯁꯤꯒꯤ ꯀꯥꯔꯣꯟꯁꯤꯅ ꯕꯣꯔꯥ ꯍꯧꯗꯣꯏꯅꯤ꯫ ꯕꯣꯔꯥ ꯍꯥꯏꯗꯤ ꯄꯨꯔꯅꯦ, ꯐꯨꯠꯇꯣꯛꯑꯒ ꯃꯌꯣꯟꯁꯦ ꯂꯧꯊꯣꯛꯑꯒ ꯑꯗꯩꯗꯤ ꯕꯣꯔꯥ ꯍꯧꯔꯛꯇꯣꯏꯅꯤ꯫ ꯌꯦꯡꯁꯤ ꯀꯃꯥꯏ ꯍꯧꯕ꯫ ꯑꯗꯣ ꯀꯥꯔꯣꯟꯁꯦ ꯑꯩꯅ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯑꯒ ꯃꯀꯨ ꯈꯦꯠꯇꯣꯛꯑꯒ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯑꯒ ꯐꯨꯠꯂꯦ꯫ ꯑꯗꯨꯒꯩꯗꯤ ꯍꯧꯖꯤꯛ ꯃꯅꯨꯡꯗꯒꯤ ꯃꯌꯣꯟꯁꯦ ꯂꯧꯊꯣꯛꯑꯅꯤ꯫ ꯃꯅꯨꯡꯒꯤ ꯃꯌꯣꯟꯁꯦ ꯂꯧꯊꯣꯛꯑꯒ ꯇꯛꯊꯣꯛꯑꯦ ꯒ꯭ꯔꯥꯏꯟꯗꯔꯗ꯫ ꯑꯗꯨꯒꯩꯗꯤ ꯑꯍꯥꯟꯕꯗ ꯇꯤꯜꯍꯧ ꯈꯇꯪ ꯍꯥꯞꯄꯒ ꯑꯗꯨꯒꯩꯗꯤ ꯀꯥꯎ ꯉꯧꯁꯜꯂꯒ ꯑꯗꯩ ꯃꯌꯣꯟꯁꯦ ꯑꯃꯨꯛ ꯍꯥꯞꯄꯒ ꯉꯧꯔꯦ꯫ ꯑꯗꯩ ꯃꯔꯣꯏ ꯃꯔꯥꯡ ꯃꯆꯨ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯁꯂꯥ ꯄꯨꯝꯅꯃꯛ ꯍꯥꯞꯄꯒ ꯃꯨꯟꯅ ꯉꯧꯊꯣꯛꯑꯅꯤ꯫ ꯊꯨꯝꯌꯥꯛꯁꯨ ꯍꯥꯞꯄꯤ ꯃꯌꯥꯝ꯫ ꯑꯩꯅ ꯁꯝꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯔꯦ, ꯐꯖꯅ ꯂꯧꯍꯧꯗ꯭ꯔꯦ꯫ ꯊꯨꯝꯌꯥꯛꯁꯨ ꯍꯥꯞꯄꯒ ꯐꯖꯅ ꯃꯨꯟꯅ ꯉꯧꯔꯒ, ꯀꯪꯅ ꯃꯨꯟꯅ ꯉꯧꯔꯒꯅ ꯑꯃꯨꯛ ꯍꯦꯜꯂꯤꯀꯣ ꯑꯗꯨꯝ ꯍꯥꯎꯕ꯫ ꯑꯃꯨꯛ ꯉꯧꯔꯦ꯫ ꯑꯗꯣ ꯁꯒꯣꯜꯍꯋꯥꯏ ꯎꯇꯤꯁꯨ ꯊꯣꯡꯉꯦ, ꯂꯣꯏꯗꯣꯔꯦ꯫ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏ ꯉꯧꯊꯣꯛꯄ ꯄꯣꯠꯇꯣ ꯀꯥꯔꯣꯟꯒꯤ ꯃꯀꯨꯗꯨꯒ ꯍꯥꯞꯄꯦ ꯃꯌꯣꯟꯗꯨꯒ꯫ ꯎꯇꯤ ꯊꯣꯡꯕ ꯂꯣꯏꯔꯦ꯫ ꯕꯦꯁꯣꯟꯁꯨ ꯔꯦꯗꯤ ꯑꯣꯏꯅ ꯂꯩꯔꯦ ꯕꯣꯔꯥ ꯍꯧꯅꯕꯒꯤ꯫ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯁꯜꯂꯝꯃꯦ ꯈꯔ ꯑꯃ, ꯈꯤꯇꯪꯗꯤ ꯋꯥꯠꯂꯤ꯫ ꯑꯗꯣ ꯑꯉꯥꯡꯒꯤ ꯃꯥꯂꯤꯁ ꯇꯧꯕꯤꯒꯦ, ꯏꯔꯨꯊꯣꯛꯄꯤꯒꯦ ꯍꯥꯏꯅ ꯇꯧꯔꯤꯃꯤ꯫ ꯑꯗꯣ ꯑꯩꯅ ꯏꯪꯊꯝꯊꯥꯗꯗꯤ ꯁꯨꯝ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯒꯦ꯫ ꯏꯪꯊꯝꯊꯥꯗꯗꯤꯅ ꯑꯣꯂꯤꯞ ꯑꯣꯏꯜꯁꯤꯅ ꯑꯉꯥꯡꯒꯤ ꯃꯥꯂꯤꯁ ꯇꯧꯔꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯣꯂꯥꯡ ꯊꯥꯅꯤꯅꯅꯦ ꯀꯣꯀꯣꯅꯠ ꯑꯣꯏꯜꯅ ꯇꯧꯔꯤ꯫ ꯀꯣꯀꯣꯅꯠ ꯑꯣꯏꯜ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯕꯤ ꯊꯥꯎ, ꯄꯦꯔꯥꯁꯨꯠ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ, ꯚꯔꯖꯤꯟ ꯀꯣꯀꯣꯅꯠ ꯑꯣꯏꯜ ꯍꯥꯏꯅ ꯑꯁꯦꯡꯕ ꯌꯨꯕꯤ ꯊꯥꯎꯗꯣ, ꯑꯗꯨꯅ ꯑꯉꯥꯡꯒꯤ ꯃꯥꯂꯤꯁ ꯇꯧꯕꯤꯕ ꯑꯉꯥꯡꯒꯤ ꯏꯁꯀꯤꯟꯗ ꯌꯥꯝꯅ ꯐꯩ꯫ ꯑꯁꯤ ꯑꯍꯥꯟꯕ ꯁꯤꯖꯤꯟꯅꯈꯤꯕꯅꯤ, ꯂꯣꯏꯈꯤꯅ ꯅꯍꯥꯟ ꯑꯅꯧꯕ ꯑꯃꯃꯨꯛ ꯂꯧꯔꯛꯏ꯫ ꯀꯝꯄꯦꯅꯤꯕꯨꯗꯤ ꯃꯥꯟꯅꯗꯦ, ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯁꯨꯝ ꯀꯩꯅꯣꯗꯤ ꯃꯥꯟꯅꯕ, ꯀꯣꯀꯣꯅꯠ ꯑꯣꯏꯜꯁꯦ ꯚꯔꯖꯤꯟ ꯀꯣꯀꯣꯅꯠ ꯑꯣꯏꯜ ꯑꯣꯏꯕꯀꯣ꯫ ꯑꯁꯤꯅ ꯑꯉꯥꯡꯒꯤ ꯃꯥꯂꯤꯁ ꯇꯧꯏ꯫ ꯄꯤꯛꯏꯉꯩꯗꯗꯤ ꯅꯨꯡꯇꯤꯒꯤ ꯑꯁꯨꯝ ꯃꯥꯂꯤꯁ ꯇꯧꯕꯤ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯆꯥꯎꯁꯜꯂꯕꯅꯤꯅ ꯑꯩꯅ ꯌꯥꯝꯅ ꯇꯧꯕ ꯉꯝꯗ꯭ꯔꯦ, ꯁꯨꯝ ꯃꯔꯛ ꯃꯔꯛꯇ ꯇꯧꯔꯤ꯫ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯇꯧꯗꯕ, ꯉꯁꯤꯗꯤ ꯃꯥꯂꯤꯁ ꯇꯧꯕꯤꯒꯦ ꯍꯥꯏꯅ ꯇꯧꯔꯤꯃꯤ꯫ ꯑꯗꯩ ꯐ꯭ꯂꯥꯏꯡ ꯀꯤꯁꯀ ꯇꯧꯁꯜꯂꯛꯏꯁꯦ ꯉꯥꯎꯁꯟꯅꯕꯅ ꯂꯣꯏꯔꯦ, ꯂꯝ ꯍꯦꯟꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯃꯔꯣꯟ ꯅꯧꯅ ꯊꯣꯛꯀꯠꯂꯛꯄꯒꯤ, ꯉꯥꯡꯕ ꯍꯩꯔꯛꯄꯒꯤ, ꯃꯤꯅ ꯉꯥꯡꯕ ꯄꯨꯝꯅꯃꯛ ꯃꯇꯧ ꯇꯝꯅ ꯉꯥꯡꯕꯁꯨ ꯍꯩꯔꯦ ꯂꯣꯏꯔꯦ꯫ ꯑꯗꯣ ꯃꯥꯂꯤꯁ ꯇꯧꯕꯒꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ꯫ ꯃꯥꯂꯤꯁ ꯇꯧꯕꯁꯦ ꯍꯛꯆꯥꯡꯗ, ꯑꯉꯥꯡꯒꯤ ꯃꯁꯥ ꯕꯣꯟꯗꯁꯨ ꯌꯥꯝꯅ ꯐꯕ ꯑꯣꯏ꯫ ꯑꯗꯣ ꯉꯝꯃꯒꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯇꯧꯕꯤꯕꯅ ꯐꯕꯅꯤ꯫ ꯑꯩꯅ ꯉꯝꯗꯅ ꯍꯧꯖꯤꯛ ꯃꯔꯛ ꯃꯔꯛꯇ ꯇꯧꯔꯦ, ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯣ ꯃꯥꯂꯤꯁ ꯇꯧꯕꯤꯔꯒ ꯑꯉꯥꯡ ꯏꯔꯨꯊꯣꯛꯄꯤꯔꯅꯤ꯫ ꯑꯗꯣ ꯆꯥꯛ ꯏꯟꯁꯥꯡꯁꯨ ꯈꯔꯕꯨꯗꯤ ꯂꯣꯏꯁꯜꯂꯦ, ꯕꯣꯔꯥ ꯍꯧꯗ꯭ꯔꯤ꯫ ꯆꯥꯔꯝꯗꯥꯏꯗ ꯁꯥꯅ ꯍꯧꯒꯦ ꯍꯥꯏꯅ ꯊꯅꯝꯃꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯉꯥꯡꯁꯦ ꯏꯔꯨꯊꯣꯛꯄꯤꯔꯅꯤ, ꯑꯗꯩ ꯑꯉꯥꯡ ꯆꯥꯛ ꯄꯤꯖꯔꯅꯤ꯫ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏꯃꯨꯛ ꯆꯥꯗꯣꯏꯅꯤ꯫ ꯇꯧꯔꯤꯁꯦ ꯂꯝ ꯍꯦꯟꯕꯅ ꯉꯥꯎꯁꯟꯅꯕꯅ ꯂꯣꯏꯔꯦ ꯑꯉꯥꯡꯁꯦ꯫ ꯆꯥꯛ ꯇꯣꯛꯑꯦ ꯃꯌꯥꯝ꯫ ꯆꯥꯛ ꯇꯣꯛꯄꯒꯤ ꯀꯣꯟ ꯐꯦꯡꯉꯤ꯫ ꯑꯗꯣ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯩꯕꯅꯤꯅꯅꯦ, ꯆꯥꯕ ꯊꯛꯄ ꯃꯇꯥꯡꯗ ꯃꯣꯕꯥꯏꯜ ꯄꯥꯏꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯅ ꯂꯧꯍꯧꯗ꯭ꯔꯦ꯫ ꯑꯗꯣ ꯆꯥꯛ ꯇꯣꯛꯄꯒꯤ ꯀꯣꯜ ꯂꯤꯛ ꯐꯦꯡ ꯈꯣꯠꯅ ꯂꯣꯏꯔꯦ꯫ ꯅꯣꯡꯁꯨ ꯍꯥꯡꯈ꯭ꯔꯦ꯫ ꯎꯇꯤ ꯆꯥ ꯂꯣꯏꯔꯛꯄꯗ ꯅꯣꯡ ꯍꯥꯡꯈ꯭ꯔꯦ ꯃꯌꯥꯝ꯫ ꯅꯣꯡ ꯍꯥꯡꯉꯛꯄꯗꯨꯒ ꯃꯆꯥꯅꯨꯄꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯣꯏꯕ ꯄꯨꯊꯣꯛꯄꯤꯌꯨꯅ ꯑꯩꯅ ꯃꯄꯥꯝꯆꯥ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ꯫